Imphalgi Khwairamband laiba Emoinu market nupi kaithel number 2 ase kaithel phamliba nupi singi marakta khana joinaba thokrakpa yabadagi Imphal West ki district magistrate na khudaktagi mi changthok changsin tawada Athingba thamjinkhre hiram asigi matangda Imphal West ki district magistrate TS Kiran Kumar na cherol ama thokre cherol asina hai Athingba thamliba ase SP Imphal West na pikhalakwa report ki matung inani report asigi matung inna hairiba nupi kaithel number 2 dalairiba ima Emoinu gi laifam asi nupi kharana mapu oinabagi munare amadi makhoi marakta khana joinabagi phibam da leire maram aduna santi amadi normalcy maintain taunaba authority na Bharatiya Nagarik Suraksha Sanhita gi section 163 gi makhada mafam asida mi changthok changsin tawada Athingba thambani hairi mafam aduda yamna toina nupi sing khanabagi thaudok thokre hairi maram aduna Emoinu market ta leiriba ima Emoinu gi laifam jaga asida kanagumba amatana sangbigano haina serola sinama khatare